Hi ma'am, ngasi ma'am, ano upload po jare ko ma'am ning be hobi rupi sen notice mo ne to ma'am notice mo bang na han bala ko ta ma'am subscribe to bira mo ma'am 10,000 subscriber ya hon biro ada hadi ma'am ima gisu gana to raga hadi ya hon biro ma'am ima jo kan hayo ꯑꯩꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯌꯦꯡꯕꯤꯔꯤꯁꯤꯗ ꯑꯃꯨꯛ ꯍꯦꯟꯅ ꯌꯦꯡꯕꯤꯌꯣꯗꯅ ꯍꯥꯏꯔꯤꯁꯤꯅꯤ ꯃꯌꯥꯝꯗ ado ma'am ꯑꯗꯨꯅ hadi ꯃꯌꯥꯝꯅ ꯁꯨꯝ ano lak ta ꯅꯨꯡꯁꯤꯕꯤꯌꯣ subscribe to bira mo ꯌꯦꯡꯕꯤ ko to video sen pam bitar like to bira mo to matang video thara charakane ma'am 10,000 subscriber di hon biro ma'am na nungsibiduna ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯍꯧꯔꯁꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦ ꯌꯦꯟ ꯊꯣꯡꯉꯦ ꯏꯃꯥꯒꯤꯅ ꯀꯥꯡꯁꯣꯏ ꯀꯣꯕꯤ ꯂꯩꯅꯦ ꯃꯌꯥꯝ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ ꯊꯣꯡꯉꯦ ꯎꯀꯥꯕꯤ ꯇꯥꯎꯔꯦꯀꯣ ꯑꯗꯩ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯣꯏꯅ ꯇꯧꯔꯦ ꯉꯁꯤꯁꯦ ꯃꯔꯣꯏ ꯀꯩꯀꯥ ꯈꯔ ꯍꯥꯞꯄꯦ ꯑꯗꯩ ꯁꯤꯗ ꯂꯩꯔꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯁꯤ ꯂꯩꯔꯦꯀꯣ ꯑꯗꯣ ꯇꯧꯔꯁꯦ ꯆꯥꯔꯁꯤ ꯏꯃꯥꯗꯨꯗꯤꯀꯣ ꯆꯥꯔꯁꯤ ꯑꯩꯒꯤꯗꯤ ꯉꯁꯤ ꯆꯥꯔꯁꯤ ꯆꯥꯔꯣ ꯇꯦꯡꯀꯣꯠꯇ ꯆꯥꯔꯣ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯤ ꯄ꯭ꯂꯦꯠ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯒꯦꯅꯅꯦ ꯎꯝ ꯂꯧꯗ꯭ꯔꯦꯕꯀꯣ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯌꯦ ꯃꯅꯤꯟ ꯀꯥꯔꯤꯀꯣ ꯉꯥꯁꯤꯁꯨ ꯑꯊꯣꯡꯕ ꯆꯥꯅꯤꯡꯉꯛꯇ꯭ꯔꯦ ꯏꯃꯥꯅ ꯑꯊꯣꯡꯕ ꯆꯥꯅꯤꯡꯗꯦꯗ ꯑꯇꯥꯎꯕ ꯑꯃꯒ ꯑꯁꯤꯅ ꯐꯔꯦꯅ ꯀꯥꯡꯁꯣꯏꯁꯤꯅ ꯍꯦꯟꯅ ꯃꯍꯥꯎꯔꯦ ꯀꯣꯕꯤ ꯐꯔꯦ ꯐꯔꯦ ꯂꯩꯅꯦ ꯑꯗꯩ ꯃꯌꯥꯝ ꯊꯣꯡꯉꯤꯀꯣ ꯑꯩꯅ ꯑꯩꯗꯤ ꯎ ꯃꯣꯔꯣꯛ ꯃꯆꯦꯝꯗꯤ ꯉꯁꯤ ꯆꯥꯅꯤꯡꯉꯝꯕꯅꯦꯕ ꯂꯧꯍꯧꯗ꯭ꯔꯦ ꯀꯥꯎꯗꯅ ꯁꯤꯡꯖꯨꯗꯨ ꯃꯥꯏ ꯐꯖꯔꯝꯃꯦ ꯑꯩ ꯃꯣꯔꯣꯛ ꯑꯅꯤ ꯂꯣꯏꯁꯟꯕꯅꯦ ꯃꯥ ꯉꯁꯤꯁꯦ ꯆꯥꯔꯁꯤꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯣꯏ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯍꯥꯎꯋꯦꯀꯣ ꯐꯛꯄ ꯈꯣꯠꯄ ꯀꯩꯝ ꯇꯧꯗꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯎꯔꯦ ꯍꯥꯎꯔꯦ ꯌꯥꯝꯅ ꯍꯥꯎꯕ ꯋꯥꯅꯤ ꯃꯈꯣꯡꯅꯤ ꯁꯤꯁꯦ ꯑꯁꯤꯗꯤ ꯌꯦꯟ ꯌꯥꯝ ꯆꯥꯎꯋꯦꯀꯣ ꯃꯈꯣꯡ ꯌꯥꯝ ꯆꯥꯎꯋꯦ ꯍꯥꯎꯕ꯭ꯔꯥ ꯏꯃꯥ ꯍꯥꯎꯕ꯭ꯔꯣ ꯏꯟꯁꯥꯡꯗꯨꯕꯣ ꯑꯩ ꯌꯥꯝ ꯍꯥꯎꯋꯦ ꯀꯥꯡꯁꯣꯏ ꯆꯝꯊꯣꯡ ꯑꯁꯤꯒꯨꯝꯕ ꯌꯥꯝ ꯍꯥꯎꯖꯈ꯭ꯔꯖꯥꯠꯅꯤ ꯅꯣꯏꯒꯤ ꯑꯗꯨꯗꯤ ꯆꯥꯗ꯭ꯔꯕꯅꯤꯅ ꯈꯪꯗꯦ ꯍꯥꯎꯕ ꯍꯥꯎꯇꯕ ꯑꯩꯅ ꯍꯦꯜꯂꯦ ꯍꯥꯎꯕ ꯎꯀꯥꯕꯤꯕꯨꯗꯤ ꯍꯥꯎꯔꯝꯒꯅꯤꯗ ꯍꯥꯎꯋꯦ ꯃꯅꯝ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤ ꯍꯥꯎꯕꯗ ꯅꯤꯡꯊꯝꯊꯥꯒꯤ ꯌꯦꯟ ꯊꯣꯡꯉꯦ ꯉꯥ ꯊꯣꯡꯉꯦ ꯊꯥꯎꯗꯤ ꯐꯖꯅ ꯊꯣꯛꯂꯛꯄ ꯅꯤꯡꯊꯝꯊꯥꯗꯤ ꯉꯥ ꯑꯣꯏꯔꯁꯨ ꯊꯥꯎ ꯊꯣꯛꯑꯦ ꯌꯦꯟ ꯑꯣꯏꯔꯁꯨ ꯊꯥꯎ ꯊꯣꯛꯑꯦ ꯑꯗꯨꯅ ꯌꯥꯝꯅ ꯍꯥꯎꯕ ꯃꯇꯝꯅꯤ ꯍꯧꯖꯤꯛꯇꯤ ꯉꯥꯍꯩꯒ ꯊꯣꯡꯕꯗꯤ ꯏꯃꯥꯏ ꯄꯦꯝꯃ ꯊꯥꯎꯅ ꯄꯨꯡꯂꯨꯞ ꯂꯨꯞꯄꯦ ꯊꯥꯎ ꯌꯥꯝ ꯊꯣꯛꯄ ꯉꯥ ꯑꯣꯏꯕ ꯍꯥꯎꯋꯦ ꯆꯅꯝꯗꯤ ꯍꯥꯞꯄꯅꯤ ꯊꯣꯡꯕꯗ ꯁꯤꯡꯖꯨꯁꯨ ꯍꯥꯎꯔꯦ ꯀꯥꯡꯁꯣꯏꯁꯤ ꯉꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯕꯣꯏ ꯅꯤꯡꯈ꯭ꯔꯦꯗ ꯑꯩ ꯌꯥꯝ ꯍꯥꯎꯖꯩ ꯑꯗꯣ ꯀꯅꯥ ꯀꯅꯥꯒꯨꯝꯕ ꯃꯨꯛꯕꯪꯗꯗꯤ ꯋꯥ ꯉꯥꯡꯗꯅ ꯆꯥꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦꯀꯣ
ꯌꯥꯎꯔꯝꯅꯤ ꯅꯪꯅ ꯍꯩꯅꯕꯤ ꯑꯗꯨꯅ ꯑꯩꯅ ꯈꯔ ꯆꯣ ꯑꯩ ꯏꯊꯟ ꯆꯥꯔꯁꯨ ꯋꯥꯔꯤꯁꯨ ꯁꯥꯟꯅꯅꯕ ꯂꯩꯇ꯭ꯔꯕꯅꯤ ꯎꯄꯥꯏ ꯂꯩꯇꯦꯕ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯥꯔꯦ ꯏꯊꯟꯗꯗꯤ ꯁꯥꯐꯝꯁꯨ ꯈꯪꯗꯕ ꯑꯗꯨꯅꯦ ꯆꯅꯝꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯃꯇꯝꯅ ꯄꯨꯔꯛꯄ ꯍꯥꯏꯁꯦ ꯁꯨꯝ ꯆꯥꯛ ꯁꯤꯡꯖꯨ ꯀꯌꯥꯗꯤ ꯍꯥꯎꯔꯦ ꯎꯀꯥꯕꯤꯅ ꯃꯔꯣꯟ ꯑꯃ ꯃꯇꯨꯝ ꯑꯇꯥꯎꯕꯅ ꯍꯥꯎꯔꯤꯕ ꯀꯥꯡꯁꯣꯏꯅ ꯃꯔꯣꯟ ꯑꯃ ꯍꯥꯎꯔꯤꯕ ꯀꯥꯡꯁꯣꯏ ꯆꯥꯒꯦꯔꯣ ꯍꯦꯟ ꯊꯨꯝ ꯆꯥꯏꯁꯤꯗꯤ ꯍꯥꯎꯋꯦꯗ ꯏꯃꯥ ꯆꯥꯛ ꯏꯃꯥꯏ ꯀꯥꯡꯁꯣꯏꯗꯨꯒ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯍꯥꯏꯔꯤꯅ ꯅꯣꯏ ꯑꯗꯨꯗꯤ ꯆꯥꯗꯕꯅꯤ ꯈꯪꯗꯦ ꯑꯩꯗꯤ ꯑꯆꯥꯕ ꯀꯥꯡꯁꯣꯏꯁꯦ ꯌꯥꯝ ꯍꯥꯎꯕ ꯋꯥꯅꯤ ꯍꯥꯎꯔꯦ ꯑꯩ ꯃꯌꯥꯝ ꯆꯥꯔꯦ ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯋꯥꯠꯂꯦ ꯏꯃꯥꯒꯤ ꯑꯣꯛꯀꯤ ꯃꯔꯥ ꯆꯥꯔꯒꯦꯅ ꯍꯥꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯅꯧꯕ ꯂꯥꯛꯄꯤ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨꯀꯣ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯄꯥꯝꯕꯤ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯅ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯃꯌꯥꯝ ꯀꯃꯦꯟ ꯊꯝꯕꯤꯔꯝꯃꯣ ꯁꯦꯝꯗꯣꯛꯆꯒꯦ ꯑꯩꯈꯣꯏꯗꯤ ꯑꯍꯥꯟꯕꯅꯤ ꯀꯔꯤꯝ ꯈꯪꯖꯗꯦꯀꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯣ ꯂꯣꯏ ꯇꯧꯖꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ